हंदक्की हप्ता हाइबदी तांग अमा था तरानिथोइदगिना तारीख 3 था तरानिथोइ फाउबगी राशिफल पिजरी मेष राशिगी ओइना तांग अमा अमसुंग अहुमदी अनौब थबकी पोरम पोमिट यातपा ngamgani येकनबा मसिंग हंथरगनी पंदुना लेरंबा सेनफम फंगनी कारबार सेंदोंग लेगनी तांग मरी अमसुंग तरेती मियामगी मतेंग फंगबा मिंगचत फंगबा हक्चांग नुंगाइबा पीरी पाखंग लैसागी ओइनदी पुकनिंग वागनी उकलदी फै ngakthokchanaba sangom anauba leiram ahum Bris rasigi oina tang ama amasung manga di kala bidya gi lamda thodokna kanaba phangu haibalai mina singtha nabiba yawba phangani imung di santi leigani isa isugi thabak thoram pangthokpa lanthum chakhotpa piri hakchang chang amada leigani pakhang laisagi oina pukning khangnaba lam tu koiba phanglagani ngakthokchanaba thoiding amuba gi Mithun rasigi oina chayol achi selthum imungi ikha thabasingi marida kok sagani mi tinabada mot chanaroi achumbada aranba tagani potmang chaimang thokpa phal piri hakchang khwang ngakli da nungairoi pakhang laisagi oina pamuk khudol phangani chanbigani ngakthokchanaba aprajita higok ahum hairam ahum Karkat rasigi oina chayol asi thabak mafam hongdok hongjin tauba senthok hengatgani mi nei kai khumnagani imungi achouba thabak pangthoklagani ima ipagi hakchang di pangde pokning waba kharadi loinagani pakhang laisagi oina thamoi masak khangnagani ngakthok chanaba lei angangba manga sangom anauba Singha rasigi oina chayol asi anauba asa lakpa phamthol kaba machak maral chawkhatpa piri angambagi thoujal leigani matam kuinedagi ningjarakpa asa mangfaungnaragani ising chatpham maridi nungairoi pakhang laisagi oina aru ahen leitengi potlam phangani ngakthokchanaba cheng machang thambal angangba ahum Kaina rasigi oina tang ama amasung tarukti angam mathau yengthigani tauruba thabak karbar mahai liki Wakhal budi phaksil lagani lamtu arapa chatpa pangde apha apun nang papiri nakhatar tarahum doidi kana jaba saruk hengani thajadana muknaba thokani akai badi leiroi ngakthokchanaba thambal angauba ahum gi Tula rasigi oina tang ama amasung mari di lauri yumphanggi marida sagai nataiga muknaba thokani mina yengsinba uran chinthidagi aki akhang nang bapiri Sana lupa amati gari lan mapan thoku haibalai nakhatar tara manga di phai pakhang laisagi oina ahal laman china chanbigani ngakthokchanaba thoiding amuba sangom anauba Basic rasigi oina tang ama amasung manga di ningba thunggani tauruba thabak khuding kanagani karbar thabak chawkhatpa yeknabana changjarakpa michang phagatpa icha imau phangu haibalai Imung shanti leigani nakhatar tara tarukti hakchang nungairoi pakhang laisagi oina pukning khangnaba chanajabalai ngakthokchanaba tharo higok ahum cheng machang Danu rasigi oina chayol achi mahei marong karbada thoidokna kanaba sendong phangu haibalai miga punba thabak chawkhatpa ngamgani anauba yumban basingidi jiba panba macha phangbalai lanthum phangani nakhatar Kungama thoidi kana ba watkani pakhang laisagi oina pukning wakhal managani ngakthokchanaba gi angru Makar rasigi oina tang ama amasung manga di ijat saman mingset phangba tauruba thabak lam lemna mangloi lai na mina changani hi yai gari phangba icha isugi suba karma pangtho u haiba piri imung shanti leigani nakhatar kunga humdoidi Pukning charang nagani sel thum puthagani pakhang laisagi oina thajanaba naksinagani ngakthokchanaba hairam ahum cheng machang Kumbara sigi oina chayol asi aningba pangthokningba thabak thoramda isona thaujan biragani yumkai saba ngamba lamtu laisilu haiba piri kala bidyagi lamda thabak tawbasingidi thoidokna kanaba phangani mina thagatnagani nakhatar kunga manga di ayat akai loinagani pakhang laisagi oina pukning warauba pokani
ꯎꯀꯜꯗꯤ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯁꯪꯒꯣꯝ ꯑꯅꯧꯕ ꯊꯔꯣ ꯑꯁꯪꯕ 3 ꯃꯤꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 1 ꯑꯃꯁꯨꯡ 6ꯇꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄ ꯏꯀꯥꯏꯕ ꯐꯪꯕ ꯑꯉꯝꯕꯒꯤ ꯗꯟꯗꯤ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯍꯤ ꯂꯥꯡꯒꯅꯤ ꯇꯥꯡ 8ꯇꯤ ꯎꯀꯜ ꯂꯩꯒꯅꯤ ꯅꯈꯇꯔ 28ꯇꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯇꯧꯕꯁꯤꯡꯒꯤꯗꯤ ꯀꯥꯟꯅꯖꯕ ꯐꯪꯒꯅꯤ ꯂꯝꯇꯨ ꯑꯔꯥꯞꯄ ꯆꯠꯄ ꯐꯪꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯒꯅꯤ ꯅꯛꯁꯤꯟꯅꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯆꯦꯡ ꯃꯆꯪ ꯂꯩꯔꯝ 3